Ahanbada Manipur Police tagi thadorappo update ang katang mayamda tendak mayamda thamjagi intelligence based coming operation corona search operation chathaba matamda hills amasum valley district singdagi yamlaba loot amasum lakiba amasum illegal weapons status dagi khongwat pangamna hedi lokhat pangamkri loinana hill amasum valley district singi friends amasum vulnerable area singda security force singna search operation amasum area domination chathakri hedi loinana free amasum safe movement vehicles sing oina bigidamakta security force sing vulnerable locations sing da akan mamongda security convoy galoinana section throng lokhat pagaloina essential item pu national highway kuntra ka tare amasum national highway 2 da vehicle chamaga taraga manga amasum sahumga kunga mari strict security measure galoinana section hokre haba pawmus loinana manipur gi hill amasum valley jaga sing da khena district sing da Samaga tara naka checkpoints install to reba wafum amasu thadorokli atopa Manipur Police tagi thadorokpa update amada tang tara thahum English singaniga kunga mangada illegal oina saba bunker Kokimun Village amasum London Kuki Village leiba Lautak PS Bishnupur district ki manung sana leiba phamsida illegal oina saba bunker manga security force singa thugai khreba pawms myamda update oina myamda thamjari amaromdana Manipur lengak sem na bikidamak de BJP na high command ki order ngai ba leiti hai loinana constitution ki matuk ni lenga dumak simakani haina adhikari myum sara devi na phongdokri hari atopa pamni yumthang nariba Myanmar military junta amadi lalawu singi ani ki marakta mukna bagi thaudok lepa leitri ngarang Myanmar gi Mandalay region gi Singu township ki Lanpatha village ta years sathaduna landa bagi thaudok ta Angang taruk yaona miyoi kungatri laikhitabaga loidana kayamana asu open nangkri hari pausnai zuntana air strike sadakhiba mafam adu Mandalay People Defense Force na lingna leiba mafni laikhidraba singadugi manungda lalhauba kiya yorambe haina thaznari atopa thaudo amadana ngasi numit jungba matung nungthilpung amarom taba matamda Sagaing region da NSNI amadi KNB ani gi marakta akan mamona khuthoknakre hariba thaudo odur Manipur gi Susampur district amadi Pejol district ki oigani haina thajaba KNB gi lanmi ahum yauna PDF lanmi taraga manga laikhidra hari hariba thaudo odur NSN IM gi mechanism ahum asu apana ki hari loinana hariba thaudo odur NSN IM ka amna bada koki oirangwe haina thajaba like sikraba mioi ani gi Mr Lun Gaulal Elias Sanchez masu Mr Thangkhomang Elias Guli ni hari duga atopa ahum suba mioi dudi kanano haiba su phawba khang ngamdri haina su Pau muna makhatari sab saba pau mayam punang ngaminasi Manipur top channel gi mekeri gi maruiba pau sum yamna thamjari ahan mata pauzal pau se gi editorial marstar gi memda tentak memda thamjari leba kangkhong sain ba matik sada balu sing amu khana thopirak Indian Republic orak pasai humdra ka taruk sangsang laba fawa tuan furup singi mark lady ba khena ba sing manaba tha amada purak ngamdri habiye India na ningkha tamba phanglaba matungna masagi lengak lon masana semjaduna lengak lon asigi makhada kangluki lining laison kusugi khena pa lehendana thong manana sakhot minaba ngamna papanam thamduna haukiba sai humdra ka tarukta khona rakhibani adobe India gi lengak lon makhada satna riba satna pathap singda yauri bising mapungoina mapan thongi miyengda phajana urabusu awat apadi masing khangna ladi habsi ika kokthukna bugum tawri adoma pulengak pathap ki Singkak sing semdoktabi yaraktabadi haukiba sahi humdraga taru asigi manungda sama kama palak semdokrabane asumna semdok semjinjabi India gi lengak lon gi satna pathabasi inaw nongna semdoktriba makai hana thamkiba panam gi lambida khurau thang mangakta mayuknaba masana tabani India lengak gi satna pathab sem kiba matamda awang pok lamdam gi singna ikoi question ba ningthau pan ba maning makha tamna masagi lengak lon makha da leidi English nga magasama pangani fuko mapan gi October da Merger agreement ni hai supnam gi yana warol makhana Manipur si India da merge tokibegi sanglaba itias laikri adunani India gi lengak lon sema matamna Manipur yaukiti hainari basi sei humdra ga manga gi sanglap matamasi state asigi miyam na political stability amadi selthungi ningkha tamba phangba ngamdabadigi maikei punamakta sothaduna mimana ba ngamdabadigi mirak misinthi oina khangni hebiyai punama asina su oibiyai Awano puklamdam thoidongna state lakngam phangamdaba thawdo wathok kya gi woroisin purokna bigi lambi puthok ngamdri
awangba yumkai arang ara khara uraga sakhotle haina lobudi langani mai masing sandokpaga state asiga sanajaba masagi oiba policy masak thokma litri British ki loilam lairingai oiringai gi makhoi gi minai oiba yanabagi sandokpa education mong adudagi punghong hongdokpa ngamdri mai ising lambi thong karamba phibamda lairibagi haibadu punamak khangminarisni malem gi honglakliba yolda globalization gi Sapuna hingsabigi saktam lauduna khumjilakli mayuknaba ngamnaba masak thokpa kari thaurangsing lokatlibagi haibadusu hana yingsinbagi tangai padabasu lairibani India gi lengak lona laiba asigi unity integrity ngaktuna tuan makang phrupsing gi marakta nungsi sanana laiminaba haiba wapam amadi panam laibanina laibak manunggi goiba problem mayam lairibis ko hanbang ngamnaba political dialogue ki maru oiba hengalakli bani habi kanglu phurupuna ma konsin ngamba anoba lengak lon semba habisina wathokpuna ma ki woroisin purakna bigi ahang badu mention bada mating oigen thaji lengak lon bu samaga mapalak hana semdokpa yabi India gi democratic oiba khongthang sina pamliba pandam sing phangna ba hona bada anoba lengak lon sembada luna thokloi hausuk manipura thokliba sahi amaga tha taruk mapung pharaklaba irang sigi woroisin ma purakpa ngamdana miyam gi lusing mani haina lairiba lusing ma saba singa sina miyam gi apamba tahoningba madi makoina lawgadaba thaudang adu pangthokpa ngamdana lairi ngahak ki oiba phirep amadi phammunabigi lalongda puning jangdun lairi irang asida makoigi imung manung amadi masa masu soktraga loiri haiba phibamda mamal yamlaba miyam gi punsibu sarapot kumna khalibasi nongmadi miyam gi ihau lakpa matamda sienduna hingba ngamgaduribra habisu khantapa sungani Saili sing kya gi puari leijari balamda masida lairiba thauna pharaba layoi kraba ipai pusingi sadana udani habisi kautba phai miyam gi lusingbu oirabadi lusingba magi laukam thokpa thaudang adu lauduna iramda masi kanana ba honagadabani Laumi oigedaba mina laumi gi sinphamda adumak lebiyu thikada hainaba mina thikada oina adumak leisi driver gi sinpham paibasingna driver oina adu gari thobiyu sinpham onarabadi leba khunai tangdu leitaba phangloi kangkhong saiba tabani ngasi maklamda masida president rule thamliba matik sadaba lusingba sabasingna lengak paiba hairaktabadagi ni habisi sian biharoi lusingmadi oiningba duga lusingba amana siengadaba matik mayai adudi yaudaba power di pairaga mafam matam sana sizinaba hitaba matik sadaba lusingba sabasingna miyamgi haiba wakhaladuna tungoinaramlaga masakita khanbadagi oirakhiba kaktani miyamgi lusingbu oiraga matik sadrabadi laibadu malemgi sakhwatlam jail da yawba ngambadi lairadana maninghanduna lekha tarakpa tabani miyamgi lusingbu oigi khalabadi matik saba miyoi singno oibiyu laiba kangkhong sainaba matik sadaba lusingba sing amuk hana thokpiraklagano saili sing kyagi puari leijaraknaba thauna pharaba layoi khraba ipaipu singi saron suroni habisi matam supana ningsing saiba paujal pauksigi editorial mayamna thamjari amaromdana lanjennaraba imung kunthrarum relief camdagi kakthalapada pianaba phongdokri mayumna hanjanma yadana relief camda laribi imung kunthrarum relief camdagi amuk kakthalapadagi laifam leitabagi phibamda lakli hanagi yum changmusu yadringai relief camdagi amuk kakthalakpa si officer singi mayumda changsilaga leisilo hairibra haina kangsupta leiba panchai gar amadi lanai sangnen singda changjafam lauduna laribi imasuna pianaba phongdokli ngasi Imphal West district ki manungsana kangsupta leiba panchai gar amadi Salai sanglenda lairiba imung kunthra henmana paugi mipam ama pangthokkibaga loinana relief camp dagi kakthalakpagi matangna wafam kya phongdorakri panchaiga relief camp da lairiba angom thoibi kawbi nupi amana hai manipura thoklibi irang asina maram oiduna kangsupki akoibada laiba yum kaya mai thakri yum kaya amana kokisna nongmai amadi bomb sing kaptharakpadagi ate akai thokpa amadi laiba yadabadagi phayang high school da hangliba relief camp da lainabagi selakibani adubo phayang gi relief camp adura laifam chandabadagi panchaigar lairakibani matamadura lainga ki mekidigi internally displacement person IDP singda piba khudong saba singa du phangmaga loidana lan loidaba maramna mayumna hanjinba yadabadigi mafam singa sida lairakibani handa ikhang khawdana khudong thiba mayuknariba phayang high school da lairiba imung singdi relief camp da lairi haiduna maming kakhidi adubo phayang gi relief camp da laifam chandabadigi panchai gar amadi masiga thengnariba salai gi farm house da lairkiba imung kunthra rom henbadi kadiguma mata khangalamba tawduna kakthalakhibani masina awaba kya nangduna relief camp da lairiba miyoi singasi relief camp da gi amuk kakthat pirakpa sina kadai da layu haibano lambi lamjaw da thoktuna
ꯄꯤꯗꯣꯂꯕ ꯑꯃꯒꯨꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯤꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯄꯣꯛꯍꯜꯂꯤ꯫ ꯀꯥꯡꯆꯨꯞꯀꯤ ꯑꯀꯣꯏꯕꯗ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯊꯍꯜꯂꯣꯏ, ꯃꯈꯣꯏ ꯂꯣꯏꯅ ꯇꯛꯈꯥꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯒ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯁꯦꯝꯖꯤꯟꯕꯤꯔꯒꯦ, ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯅꯨ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯍꯟꯖꯤꯟꯈꯤ꯫ ꯃꯗꯨ ꯅꯠꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯀꯛꯊꯠꯂꯛꯄ ꯑꯁꯤꯗꯤ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯊꯨꯕꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯉꯨ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯡꯆꯨꯞꯇ ꯂꯩꯕ ꯁꯂꯥꯏꯒꯤ ꯂꯅꯥꯏ ꯐꯥꯝꯗ ꯂꯩꯔꯛꯂꯤꯕ ꯅꯤꯡꯊꯧꯖꯝ ꯃꯥꯏꯄꯥꯛꯄꯤꯅ ꯍꯥꯏ, ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯏꯃꯨꯡ 30ꯔꯣꯝ ꯍꯦꯟꯕ ꯀꯛꯊꯠꯂꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯛꯊꯠꯄꯤꯗꯅꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤ.ꯁꯤꯗ ꯈꯪꯍꯟꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯂꯩꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯏꯔꯥꯡ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕꯁꯤ ꯂꯣꯏꯁꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯀꯥꯡꯆꯨꯞꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯤꯌꯨ꯫ ꯃꯌꯨꯝꯗ ꯂꯩꯖꯔꯒꯦ, ꯃꯗꯨ ꯅꯠꯇꯅ ꯏꯔꯥꯡ ꯂꯣꯏꯁꯤꯜꯂꯕꯒꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄ ꯑꯁꯤ ꯋꯥꯔꯤꯉꯩ ꯆꯩꯔꯛꯇ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯅꯤ꯫ ꯑꯃꯁꯨꯡ ꯀꯥꯡꯆꯨꯞꯀꯤ ꯑꯀꯣꯏꯕꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯂꯩꯁꯤꯜꯂꯕꯅꯤ꯫ ꯃꯁꯤ ꯏꯔꯥꯡ ꯂꯣꯏꯔꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯊꯨꯕꯗ ꯃꯈꯣꯏꯕु ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯂꯧꯊꯣꯛꯂꯤꯕ ꯑꯗꯨ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯃꯐꯝ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯗꯨꯅ ꯁꯦꯜ ꯊꯣꯛꯇꯅ ꯀꯪꯉꯥꯎꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯄ ꯇꯧꯕꯤꯒꯅꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯏꯝꯐꯥꯜ ꯋꯦꯁ ꯗꯤ.ꯁꯤ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯁꯥꯝ, ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ 3 ꯐꯥꯔꯕ ꯃꯇꯨꯡ ꯃꯔꯩꯕꯥꯛꯇ ꯍꯜꯍꯟꯈ꯭ꯔꯦ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯩꯕꯥꯛꯁꯤꯗ ꯆꯪꯂꯛꯈꯤꯕ ꯅꯨꯄꯤ 3 ꯌꯥꯎꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯃꯆꯥ 3 ꯐꯥꯔꯕ ꯃꯇꯨꯡ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯄ ꯑꯇꯣꯞꯄ ꯋꯥꯔꯣꯜ ꯑꯃꯗ ꯁꯔꯃꯅ ꯍꯥꯏ, ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯆꯪꯂꯛꯄꯁꯤꯡ ꯊꯦꯡꯅꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯤ꯫ ꯉꯔꯥꯡꯁꯨ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯪꯂꯛꯈꯤꯕ ꯅꯨꯄꯤ 3 ꯌꯥꯎꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯃꯆꯥ 3 ꯁ꯭ꯔꯤꯚꯨꯃꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯔꯕ ꯃꯇꯨꯡ ꯉꯝꯈꯩ ꯋꯥꯡꯃꯗ ꯑꯃꯨꯛ ꯍꯜꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛ ꯑꯁꯥꯝ ꯄꯨꯂꯤꯁꯇ ꯄꯨꯡ 24 ꯆꯨꯞꯅ ꯃꯤꯍꯨꯠꯅꯨꯡꯁꯤꯡꯅ ꯂꯩꯔꯤ꯫ ꯐꯥꯔꯕ ꯃꯇꯨꯡ ꯉꯝꯈꯩ ꯋꯥꯡꯃꯗ ꯑꯃꯨꯛ ꯍꯜꯍꯟꯈ꯭ꯔꯕ ꯕꯪꯒ꯭ꯂꯥꯗꯦꯁꯤꯁꯤꯡ ꯑꯗꯨꯗꯤ ꯑꯟꯈꯤ ꯃꯟꯇꯤ ꯈꯥꯟ, ꯏꯕ꯭ꯔꯥꯍꯤꯝ ꯁꯦꯈ, ꯑꯦꯝ.ꯗꯤ. ꯌꯥꯀꯨꯔ, ꯔꯦꯁꯃꯥ ꯕꯦꯒꯝ ꯑꯃꯁꯨꯡ ꯂꯤꯄꯤ ꯈꯥꯟ ꯀꯧꯏ ꯍꯥꯏꯅꯁꯨ ꯁꯔꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯊꯣꯛꯂꯛꯈꯤꯕꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛꯁꯤꯗ ꯑꯥꯏꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏ 315 ꯍꯦꯟꯅ ꯐꯥꯔꯕ ꯃꯇꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯆꯍꯤꯗ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯊꯣꯛꯄ ꯍꯧꯔꯛꯈꯤꯕ ꯃꯇꯨꯡꯗꯒꯤ BSFꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯀꯤꯂꯣꯃꯤꯇꯔ 1945 ꯁꯥꯡꯕ ꯏꯟꯗꯤꯌꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯥꯏꯈꯠꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯇꯦꯂꯪꯒꯅꯥꯗ ꯇꯅꯦꯜ ꯅꯤꯡꯈꯥꯏꯔꯛꯈꯤꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯔꯤ꯫ ꯇꯦꯂꯪꯒꯅꯥꯒꯤ ꯅꯒꯔ ꯀꯔꯅꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯨꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯁ꯭ꯔꯤꯁꯥꯂꯥꯝ ꯂꯦꯐꯠ ꯕꯦꯡꯛ ꯀꯦꯅꯦꯜ (LSBC) ꯇꯅꯦꯜꯒꯤ ꯁꯔꯨꯛ ꯑꯃ ꯅꯤꯡꯈꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 9 ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯉꯁꯤ ꯅꯨꯃꯤꯠ 20ꯅꯤ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 22ꯗꯒꯤ ꯇꯅꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 9 ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯒꯤ ꯃꯅꯨꯡꯗ ꯄꯟꯖꯥꯕꯇꯒꯤ ꯒꯨꯜꯄ꯭ꯔꯤꯠ ꯁꯤꯡꯍ ꯀꯧꯕ ꯑꯃꯒꯤ ꯍꯛꯆꯥꯡ ꯍꯥꯟꯅꯒꯤ ꯐꯪꯈ꯭ꯔꯕꯅꯤ꯫ ꯒꯨꯜꯄ꯭ꯔꯤꯠ ꯁꯤꯡꯍ ꯇꯅꯦꯜ ꯕꯣꯔꯤꯡ ꯃꯦꯆꯤꯟ (TBM) ꯑꯣꯄꯔꯦꯇꯔꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯊꯤꯕꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯕꯦꯖ ꯇꯧꯕ ꯔꯣꯕꯣꯇꯤꯛ ꯀꯝꯄꯦꯅꯤ ꯑꯃꯅ ꯑꯣꯇꯣꯅꯣꯃꯁ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯄꯥꯋꯔ ꯔꯣꯕꯣꯠ ꯑꯃ ꯄꯨꯔꯛꯈꯤ꯫ ꯔꯣꯕꯣꯠ ꯑꯁꯤꯅ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯂꯧꯊꯣꯛꯄꯅꯆꯤꯡꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯊꯤꯕꯒꯤ ꯊꯕꯛꯇ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯣꯛꯍꯟꯅꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯌꯥꯡꯁꯤꯟꯕ ꯊꯕꯛ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯔꯣꯕꯣꯠ ꯑꯁꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯗꯕꯅꯤ꯫ ꯇꯅꯦꯜ ꯃꯅꯨꯡꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯃꯁꯨꯡ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯄꯩꯁꯤꯟꯗꯨꯅ ꯂꯩꯕ ꯑꯃꯗꯤ ꯏꯁꯤꯡ ꯊꯝꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯊꯛꯇ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯅꯦꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯔꯦꯁꯀ꯭ꯌꯨ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯤꯡꯅꯕ ꯐꯤꯚꯝꯁꯤꯡ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 22ꯗꯒꯤ ꯇꯅꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 9 ꯊꯤꯕꯒꯤ ꯊꯕꯛ NDRF, SDRF, ꯑꯥꯔꯃꯤ, ꯅꯦꯚꯤ ꯑꯃꯁꯨꯡ ꯑꯇꯩ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯦꯔꯂꯥ ꯄꯨꯂꯤꯁꯀꯤ ꯀꯦꯗꯦꯕꯔ ꯍꯨꯏꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ मफम खंगदना लैरिबा मियोय 9 खुंगुल लीबा फंगद्री हाइना मखोइना फोंदोरकली पानबा याबदे हदक तनेल असि हुत्पगी थबक चथरबा मतुंग अहानबा शिपकी ओइना फेब्रुवारी 22 गी अयुक मियोय 50 मीटर सनी सांगबा तनेल बोरिंग मेसिन अमगा लोइनना तनेल दुगी मनुंगदा संखिबनी
Matungda makhoi tunnel adugi manungna kilometer 10.5 rom sangna sangsinba ayuk pung 9:30 rom tabada tunnel adugi saruk ama khanghaudra ningkhai rakhibani miyo yankhai adugi manungna nifuga nithuri thaudo adugi asoi angam yauduna thokhi official singi matungina hauju makhata mapam khangdana laidiba miyo taretugi manungda anina engineer ni amana machine operator ne masum atopa marina wakani mapam khangdana laidiba miyo singadugi maming Manoj Kumar Shri Niswap Sani Singa Sanipsa Zekaze Santos Sau amasum Anu Sau kawi haina phongdokladuna makhoi naiki Manoj Kumar masum Shri Niswap na Uttar Pradesh dagi di Sani Singa na Jammu and Kashmir dagi namadi atai lemhoriba singa duna Jharkhand dagini maraksita sathariba mi kanba masum thibigi thabak yengsiliba Telangana gi special chief secretary Arvind Kumar na mi kanba masum thibigi thabak sita saruk yariba tungan organization singi official singa mifam ama pangthok rehanisu paw mun makhata na pali adugo tandana sumna meyam na thamjaramge haujikoi nadi meyam paw si matang se lusinjarage masum makhata bana wabde meyam puna ngamina se national sigi mekeri gi mangi phamda makhata na thamjari meyam puna no wabde ngamina si